Jiribam khakta natana jiribamdagi Manipurgi tongan mafam kayaga faunariba mafam singda Kuki Khulai Paiba Singna ngasisu atek chathaba leptri Kuki militant tara CRPF na khut hanbada leikidraba matung nongmei kapagi mathakta Manipur miyamgi chanana purakpa gari singdasu atek tawba hauragli masige sarukamo oina ngasi ayuk angan bapung mga makhairom taba adwaida Assam romdagi tilho puduna lakpa tata gari ama Potchei ga konana Kuki Khulai Paiba Singna mai thadoktuna ama ngata nanghankre Thaudoga si Jiribam District ka panglap-laptana National Highway number 37 gi paring de leiba Old Keiphundai Area da thokhibani panbayabadi Old Keiphundai Leiriba Khulasi Jiribam District ki manung chandrabasu mahausadagi hauna Jiribam Kaithel da kaduna district asiga yamna nakna leirakpa khulamani Potchei puduna lakhiba truck adu Noney District ki tupulgi damak lakhibani hairi miyamgi chanaba Potchei puduna lakpa truck ama Leiriba Khulasida Kuki Khulai Paiba Singna ngasi mai thaduna manghan basi laibak thibani haina phongdoknaragli